ngasi SS Entertainment adom gidamak uduna lakchari dokhidraba nungsiba Wari asi hinniba natraga sikraba kanagumba kanagumbi amatada yumpham oiraga sagatchabani chade punamak wakhalna sagatchabani ekhoi manakta anti ma lei aiwu yamna luna tawba magi mamingna sana kawe ai noma makhoi da chalui numittuda anti kaidorage nasanamdrabo dairi ini ro tawri dubo matamduda anti do wala natanga ngamdana imungda tuminna sangkhe aina magi dairi do manmangidana sangsallaga tuminna yengbu matamdo chahi kunmanga mukki mamangi wari aina class 12 loiba matung college tamna competitive exam thaningduna coaching yaurami numitto nongsu thitli chui yamna su ingi wakching thagi ayuk amu gari se muk ya gi gre tawse ibe manang changhoro se horen ai ngan lo la ge kanjida ithana ko mai khong nong chang duino sida asumna numitto ai sauning na lambi da laklingida lambi da nong kansalakpadagi manak nakpada leiramba dukan amada nong thuplingai akhoi coaching mafamda tampha kawa la yam phaba nupa am yawe ma nai ngonda pedorino kanangaino sna pakhum piri kina ai di henu dum soninguna ongon nam mun he injan adudagidi mana o laose kasoromani henge nongji ju kanjale samin rakajala coaching mafam jawre bani isa gi phamam de phambaga aigi manavi thoibina jabi kai chali no sai gi no bani taning de as wani na nong thupuri ni be ma se asya de ko mi ma chadi pulo ka nong thupigo haura ba nang hona bi to taning de ko chaga ngam ka no jan dai je mo na matawasuna numituma ai thongmara mama khangdana adum haukhre loirakbatasu thoibina amu oi yade ko hojik sum chamina gi doiro na bani as nang zuba dang de le howe o leija horage sanai be ma numituma di adum haukhre khangde ai gi wakhalda tampha gi wakhal amadi khalli kamaina phongdoksige ai su khangde hoi tampana su ai khalamani haiba ai khang magi maithong magi minok na tai adubu nongmata su wana su hawdorakte aina su hawdoklude thamoida dum phamjanduna thamne nongan mado ai coaching mapamdo manna chali kaidorabno khangde numittumadi tampha lakhidre numittumadi ai ju ile leitana coaching mapamdagi halaga yumda khoi mamana mu yang wai wana lang sida mas ai ko ano thongda hoi be ma jak tu di ma na thongdo ama mani insang tu di nang thokta horo ima saibak chalu gi ge numituma su ai dum bit leita hawre nongan bodu su ai coaching mapamda na chatpani numittu ju tampha dum la amde yam songning mari numittu de thoibino mo ai ngonde karinga salai ho sanai be mo mangi du bu kai dorage mazai bo lang ta bai ro na nang paum tar ba ho ai do ngarang do koi ka kan thom gi check up cha do ba adu da ma le hawe ai yeng di la ni ha ni da kana no ma do siare da khang da sa ni noi mazai bo do asumna numituma su dum hawkhre aduga nongan bada su ai ngana lai thoibina ngonda oi sana tam phala tu numittumadi ekoi class fazana yaure class loiba matungda tamphana aingonda sana nangi phone number amta piramo ai ngarang nahan class yahubagi note singdo ai nangode phone do horen khara hangake ai giro hairaga sei 9862020346 asumna tamphana ai number lo khraga nuidang wairam ma na aingonda call tori
Hello. Hello. Sana ay tampane. Ay nunguna kainom hangge tong ne. Ngarang nahan sana logthakiba chapter number 21 ga 22 gi do. Ado ay nunguna gi amtang copy tong ninge na hayang ti ko gira pa yagadra. Oh, adudo thoibina magi leite no wai gi baneba. Ado ay hayang lawsalage duga nang siloko. Hai pa dudi thamage hayang kinar si question tunda. Hoi. Kemtaga hairam dene. Tampana phone thamkraba matungda aisu imung manungi makup matai thabak khara tawramlaga lairik ngahak pagena phamungda changlaga lairik sum panambadagi aidi muntharakthana sum tumthagraba jani Shiva Sharma taklam dravati aidina nakai amu alleroi aidina nakai amu chelleroi Khamjing mal khoi mu lam hen ma ma khanang gulab la nu kai do ge han no ba o aidina nakai amu khalleroi Hai nu henang su hen mali Nang inasak tu imang da utlanu la 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 Hawalo he yare he mani kai no yan tu mani yaroi Fondo hidrava Shiva Shiva Kanada